Kurumzari Impact News ki Manung Hutna miyang tabiyo punampu Ahmad Ram Oksari loina ngasi akoina khana jugudurba topic asi hantak urkhul da chief minister ki khongchata NSN IM na ambush tawkiba aduga mari lenana adugi thodu adugi akogi daita si Manipur gi police person khara haibadi SI amasung sumnagi constable khara akogi suspend tawkiba aduna madugi chapchaba daito ifum tokte masigi responsibility di Manipur gi home minister oriba gaikhangamna lowbaga loina madugi asoi aranba amasung madugi lapses mayam du mana moral ground da daita lowbaga loina ma pham thadukadabani haiba wafum astani hiramasiga mailena akogi studio number 2 da linksin duna lebisi amukta da aigi extreme right linksin bibisi rinku khumuksam editor Imphal Times rinku putram oksari and welcome to Manung Hutna aduga ai hek thangnana linksin bibisna Manipur Pradesh Trinamool Congress ki president su oriba duga hana ex MP Kim Gangtini si putram oksari and welcome to Manung Hutna se ngarang press conference da isena yamna mayek seng na phungdokre hantaki ukhulgi chief minister da toba embassy ga mari lena sarkar sna last akogi masigi thodok asigi daita si fix tawna bhona kanda SI kharaga police person kharaga moi taramu akogi suspend do busna oibe yaroi sigi moral responsibilities di akogi gaikhangam na logudam ni ma on moral ground resign to godabni hari masi wafum se kari maram na no signa asigi maru oina mas pin point roga ma resign to godabni ha wafum matham bili se Maram di Home Minister haibasi law and order di makhutta leibane aduna SI or constable mi khara scapegoat oina bali hamengumna makhoi da punishment piraga suspend to wasina kadongei da su problem asi solve to roi jingda asigumba thokpase or tamda tho asu home pairiba mahaki responsibility ne aduna suspend to doba oirabadi instead of police constables or SI or whoever security forces gi marakta suspend to bagi mahutta moral responsibility law and order di home minister gi mahutta leibanina I mahakna haiga doba ekhoina pambadi I'm responsible egi moral responsibility di masini aduna e resign to rage haibasi hairabadi masina henna chumgani suspend to ba police kharap suspend to raga problem asi solve ka do nge de su to wa yaroi haibasi mamang si masi makogi asoi mam se losin da bo hona bada moida taisna badin lowra that is exactly e khoina khan base maram di ma khoi gi ason ba ma khoi gi asoi bado lot pa ngam nana ba or trying to hide you know their weakness or their irresponsible acts that made the government to suspend the SIs and constables adum hay na khalle adu hay mene gamna nuwaje maro nang hoi se nang si ko gi thambiri ba kano se moral ground da gaikhangam resign to gone ha ba ofum sigam ri lena ko gi congress ki site gi sum ko na react to ni bo myam gi hoi tanja pisabo ina congress ki president da ko na hajar bugi matungi na ko gi spokesperson ko khoran thaba LS manawbi mafum se lakhi adubu personal reason khar lei haiduna wafum mayam ma phungtuk piram dana ma khan khre adubu hariba thodok si hana su mamang da su tang kumanga da su laklamaga ma khan khibgi thodok lei adubu asumba discussion ama nungaina akogi democratic ki set up ta ngasagi accusation amasung counter accusation amasung madugi awai akum tongnabagi tanja asum sumdagi puthongnabi tanja du tasingna congress ki miut ama yawgadi yam nungai ga potung asi laklamaga satkiba si tasingna yamna nungai taba amusu ore aduga loina masing basi amohanna akogi Manipur Pradesh Congress Committee ki president su obiba TN Hawkip ki maikai di kan hon abiduna asingba thodo asi matung da thon bidana ba mukasu akogi president ki puning chingsinjari makatan na riko di mulak saningi si masi marak te wa mat ngai ge ko actually ekhoin accused to banate the fact is ekhoi khange suspend to mar aduna problem asi solve to roi haiba khang bagi dama madu haibane ekhoi haibadi makoi chakhibase ngasi kano yawdo bas da kari phuduk pining bale congress ki spokesperson it is very unfortunate maram di kari gi damak no asida discussion haibasidi amaga khudon bisi thinnaraga nang lale nang chume haina ga do badi nate eina khan badi asigumba discussion asida karam haina tawraga solution ama purak pa yaga dage
हाइबसे अखोगी टारगेट ने अखोगी गोल ने अदुना कांग्रेस की स्पोक्सपर्सन यावरमदबसी इट इज वेरी वेरी अनफॉर्चुनेट ya tunga je ringku makatang selak ngi se khoni sina wafum gram photo pre gai khangam should be khoi resign on moral grounds bo wafum makak lai antaki ukul thodok sida ringku gi meeting da di hai ba gi dai ta se mana lobhum tho in lobra lobhum thokten lobra manipur se khoi gi yamna sigumba thodok sing se thokan ba journalist sing gi paradise ne hainari bani hoji phawda lep leitana hingsa gi thodok protest adudagi dabi ma phangdaba gi ban mathang mathang chatharakpa adagi khudimak paliba sarkar da daita lauhaningba aduga masigi solution purokna ba honna bada asu achauba daita lowi gadaba singnasu he hek nathairaga leiba adumba tanja mani akhoi manipur da leiri bise tanja sida akhoi gi nahan gi ukrul gi thodok si yamna laibak thiba thodok ni thodok si hana expected tor oiramoi haina di akhoi thajade hana expected khara di oiramgani adumakna tight security arrangement lokatlu adudagi paramilitary force sing mafam da leriba atai indian security force army na singba kaya ga consultation tawdana asigumba phibam asi pangthokpa ngamnana ba ina manipur sarkar na su hona khidabdi natte laibak tibadi security phanyam na lejesnu adagi law enforcer bari da thajindana akhoi gi lanmi bari da thajindana karigumba tauningba ma tawgena sarkar na khalakpa matamda miyam gi pangal se sarkar na he kauthoe mi mayam gi pangal haibase miyam gi agitation haibase masidi tamagam de miyam gi iho haibase mi sing du su sohan ba yadaba aduga adusu namdadaba su yadaba tawriba thabukto asigumba condition se manipur da yam toina thoe ukul da thokiba thodok tu miyeng kaya thokna yengne kanaguma kharana chief minister amadi mahakki team da ambush torokpani hai kanaguma kharana ambush natte hai adudagi masi public outrage ni hai nomai kapkhiba kadomdagi kapkhibino karigumba adugumba gi maram mari amata khoigi hoji bawgi oina di haibasu ngamdri kanamtanu haibum ngamkhirai maraksida khoigi kanam government gi maikai digi ahambagi hongna action lokhalakpa oina अखोगी एसआई खरा मधुदा चेनबा मधुदा ड्यूटी ताबा पुलिस पर्सनल खरा डिरेलिक्शन ऑफ ड्यूटी नत्रगा अदुगुंबगी मराल सस्पेंशन तौगिबा से मसीमक्ति असिंग मखोई से स्केपगोट ओहनबगी मवंग अमो ओइना बुदि उइ अदुबु गवर्नमेंट हाइबसे मागी करिगुंब खरा तौदबा यादे हाइबगी कनो खरा ले गवर्नमेंट अमा लेतारगदी मागी मथौ खरा तौबताबनी मागी मथौ अदु तौरक मतमदा ngarangmak yam thuna chief minister amadi home minister na chief minister na cannot convene tawduna additional dgp da lusingba group amana thodok sigi matung manung kare manung hutna inquiry tawhalo matungda akhoi madu kari de security lapses laikibra kana na responsible oibe ai kana na instigate toroga hon gibano haibana singba mayam adu findings da yam thuna puthorakani haibagi thajabalai madu puthoklo matungda akhoi अखोगी थबक्सी अखोगी मरी मराल लेरम मीसिंग अदो मदुगी मथक गवर्नमेंट एक्शन लौबदा अखोगी थोइदोकना वारोय ने सुखले असिगुम्बा इन्वेस्टिगेशन से थुना संक्शन पिरगा थुना लोइसनबा अमा चंगी अमरोमदा डिप्यूटी चीफ मिनिस्टर होमगी फमसु पुरिबा असिदा अखोइना करिगुम मतमदा इचेमकना हुजिक हाइरि रेस्पोंसिबिलिटी लौगदबनेना अखोइना हुजिक मसिदा अखोइना निंजिंगदब पोटी करिनो द हुजिक से इलेक्शन मतमने इलेक्शन मतमनी इलेक्शन की कैंपेन कन्ना चंगजलकप मतमनी इलेक्शन की मतम हाइबसे पॉलिटिकल पार्टी खुदिमक मागी मागी पॉलिटिकल पार्टी सिंगसे इंखतननबा ngamjabi thakta thabuk taw matamni aduna deputy chief minister na moral ground from thadokadabani thodok tu mana responsibility lawgadabani ka haibase every people has the right, every political party has the right to sumba smaina maran sibase akoi right ti le adubu deputy chief minister hongi thabuk su puri baduna madugi investigation dugi manung channa thabak tu lower matungda security lapses like instigation tawriba kangu adu akoigi phajana puthoga makhoida matik chaba dandi piba ngamdre kaiba matang do yorok matam dadi rightly deputy chief minister akona blame to wi home vibhag su pubunina ado ma moral ground pham thado ko haina demand to budu kaide but still hujik lairibadi investigation ki process ama changsali haribani suspend tawkriba akoigi
scapegoat ne na mayam na lobiri basisu investigation du lorba matungda makhoi suspension order do revoke to gibusu yai aduna hujik yam nganmali ai bu haijo haragadi election matamni everything happen aduna hector kind investigation ama tawduna masi kamdong no thokhribno haibdu manung hutna koina hana hector khangdringeda kind moina pawmi amoina igi mengdadi sumaina nganmali haibsine ina thamje anyway magi investigation se ai na ma haige masi mamang da su asigum thodok yam tho abani hikta police singbu suspend toba aduna maduna problem mayam asi solve to waram ba oirabadi handak tho iba thodok asi suk thok la moi do bani masina proof to badi mamang da police kaya suspend to duna terminate to ba oirabasu maduna problem asi solve to de hai bani sine so the election hayang hang chit oire hai na egi responsibility edubu moral ground da ei thado ke hairabasu kanana su la le hai roi I think a person responsible oiba mi amana magi duty magi responsibility edu khang batara badi asigumba thodok thokpa matam asidadi I am to be blamed for this aduna ehak tok patabani haiba sidi hai haninge the same na aduga ama eina haining ba amasu chingda khungangda tampak oiresu khungangda or maru oina chingda kayarak chief minister asi chatlage kayarak home minister ching Manipur hairadi ching su Manipur ni tampak su Manipur ni adu oiba tarabadi makhoi se kayarak ching da chatlage chingi district sing praja kayarak unarage eina lahangi press conference de sukhara hai mang ngeida ningthaugi haktakta ningthau singna lambi su leitaba mafam du da ningthau sing chingnung da chatli adu khokna chatpangam da matam da chingmi singduna ningthau adubu hikta dolaigumna puraga chathali haibasu yamna nungsinaba amadu madu utpa pame ta sen okay sina habi se ngasagi singa akogi laingak siga government siga relationship chile de attachment su leitre ngasagi makogi sounding ba adi mogi outcry makogi pendam yam le I don't say anyway se hosiki habi posi makogi pendam yam khak le patagi makogi protest ama makhan different form of protest trope adubu ma handaki kanu se security measures sing se yamna tightly yamna full proof security measures lokupagi daita se home minister na oibanina man karigi damta tawdribuno habi ofumdani ari ko patang jam laksaning se yes hojiki post thokre laibak thiba thodok ne habe tare adubu ngasagi home minister na phajana khoi supervisor ga da akogi paramilitary force adagi army adagi atopa manipur gi mr adagi commando adagi irb mayam na torkanda ngasagi post the day before adugi numitu mamang da su ma changba yaroi habasi aso threat ama tangkhul na galongna people khamni whereas hayeng ne habkan da sip minister public meeting ka political conference ka at any cost namdana sangane habne adudi namdana ani gi stand sele ne bakanda sip minister arma phamsi yaur kanda ngasagi sangaba phangdana adagi nomini attack torga tholakibse tasinma chief minister or government and lepe kano to bi yamna sauna mai thiba yam aso setback amani na lobe yabra aina su ngasai mamang da su haijakribuduni election matam mai basidi political parties in the magi parties in the ngamjabi thakta ngamnanaba yaroi haba thabu phauta yananaba hona bai base masi election matam dadi adum thokpa thabukni akoina hojiki wafam akoi sarjana haibiri wafam si laktringi mamangda amutang ningsang dingba wafam de what is the genesis of all this problem happening sini akoina thidok pi yari bsi ahan bada akoina khangjaning badi ngasagi ukrulda maruina ukrulsi akoina ngasagi naga inhabited area haina adumgi line am khakta thin line ama kanagumba lalho group ama akogi bharat sarkar ga hoji engage tongna riba lalho group ama ga thin line ama draw tawraga leiraba form amani kanna makoigi political influence leitaba yade na kan illiba group amani aduga su mathakta election sida makoi yawba yawdaba haidu tungkhaina thamgrakanda makoigi assume oriba koi moigi frontal ne na koina mayam ne assume tongna united naga council hariba group sina masina akoigi senapati da haukiba
नुमित खरनी दा मियांग यो बा मिफम मा डिक्लेरेशन मा लाउथोय डिक्लेरेशन सिदा करी वारेप यावगे हाबबु डिक्लेरेशन सिदा मखोइना एनपीएफ कैंडिडेट दा फुल सपोर्ट तो हाबा वाफम मा यावरे एनपीएफ कैंडिडेट से फुल सपोर्ट तो बसी मखोइ ममांग दसु तवे अदुगा ममांग दा तौ मतम दा याम का हेना माइ पाखिदे हाइबदी मदुना ताकपदी पॉलिटिकल केनो हाइबसी अखोगी स्ट्रगल हाइबसी खरना यादा डेमोक्रेटिक फॉर्म ऑफ गवर्नमेंट ददी अपाम अपाम सने हाइबनी अदुबु some kind of organization मखोइगुना एनपीएफ की केनो दा अखोगी फॉर फजना लेपनी सपोर्ट तोरनी हाइबना मोइगी मेन स्ट्रेटजी से अखोइना खंगबम मथौ ताय मखोइगी मेन स्ट्रेटजी से करी ओइबताय हाइबतंदा एनपीएफ है ग्रुप से मसी यारिगई मखोइना ngam मफम खुदिमक त काहन बा है मखोइगी नंबर 1 फैक्टर ओरमगनी ओके रिंकु राबी दु याम सुमित तसिंगवदी एनपीएफ की से एट एनी कोस्ट अखोगी मखोगी मिहु थागपनी मखोगी मसिंग एमएलए मसिंग याम कपनी दुगा नागा कोस्ट नागा इंटीग्रेशन और साउदर्न नागालैंड और नागालैंड बु अखोगी रियलाइज होबने रियलिटी दु पुरकपदुनी अदु अखोइना यिंगबा यारिबा पोती होजिकि सी व्हाटसोएवर अखोइ तांखुल नागालोंग नबु ओरसुनु यूनाइटेड नागा काउंसिल नबु ओरसुनु एनपीएफ नबु इंसिन बु ओरसुनु आईएम नबु इंसिन बु ओरसुनु ला लिबो वाहंदी होजिकि प्रोजेक्ट मैम स्कीम मैम संगाना बगी सत्पम तमदा लाप यादे अखोगी इंफ्रास्ट्रक्चर वाली यस अदुम बगे वाट पखर दिले तबनते तबुदुबु ngसागी चीफ मिनिस्टर नॉट लेस देन चीफ मिनिस्टर अमन लाप पोसक जाय इराय लाइन मखोइदे एम्बुस तब ngamiba खुद थाब ngami पोसे सिक्योरिटी के लैप्सेस से याम तलाय लमन खिब्रा नत्रगा मसी अखोगी कैसुनते न खनगिबि पोतुगी मदुगी रिएक्शन ने न लौब्रा मतंग साइडनी आइना लाक्सनिंगिसे चीफ मिनिस्टर दे एम्बुस तौखि हैबसे मसी वफम से आइगी ओइनदी without proper investigation chief minister the ambush tawi have say masimakti agi oina di thajaba wale however numitu the chief minister na ta khiba matam da public curfew tawdana lambi da nung achaw ba mayam paisindana mafam duna mai thadana security mayam paksan leidana leibagi scenario du di oi haibadi कनागुम खरना इंस्टिगेट तौगेरा तौरेरा चिफ मिनिस्टर की पोट से यानिंग्रे है उत्पगी ममी अमदी आम सावताय अदुगा ngसागी एम्बुस तौबा तौदबगी वाफमदुदी केनो तौर इंक्वायरी तौर मतुंगदा मदु एम्बुस नि नत्रगा नते हैबदुदी ताजसनु मदाई मतंगददी आई कमेंट पिजरय अदुबु अमना ngसागी खितंग डाइवर्ट तौजरगा मणिपुर गवर्नमेंट की याम जाथिना अखोगी असोइबा मले असोइबा से करिनो हमतम कयु मतमदा मखोइना पाइखली हारिबा डेवलपमेंटल वर्कसिंग लैरिबा अखोगी इंफ्रास्ट्रक्चर हारिबा खुदिमक सिंगसिगे अखोगी कंट्रैक्ट वर्क रोम द ओंथोगा पैसा तानबगी लंबी रोम द ओंथोरकपा अदुमाइन तौदना खुन खुनगी प्रजा सिंगसिना पेनदबा हेंगलकपा नॉट ओनली बिकॉज नागा इंटीग्रेशन की वफम द तोंखाइना तमसी उखरुल द नागा इंटीग्रेशन की वफम यादबा मी 80% हेंग लेरंगनी अदुगा नागा इनहेबिटेड एरिया सिंग द अखोगी नागा ngakta tai claim tori mafam singsida ko अखोगी second largest community से कुकी community ni मोगी population से ngasi mak kimga mogi कुकी human rights body amagana makoina thadorok serol da kamai to without the mandate of the kuki people how the naga people UNC can claim that ibo bi loi thingni have se kamaina haidoino have wahang se ngasi ma hangi wahang ni hujiki group ani sina kuki gi achogo group ani sina aduna lairibasida politically oibasida ngasai factor ibobida attack tawre haba wafam sidi politically puthokpagi wafam du kauthokraga ngasai government se 15 years rule ni lairise 15 years da paikhat pe aba infrastructure mayam paikhat pe huji lairiba ukrul da hariba district hospital 50 bedded hospital sangagani haribase masigi potsi loisande haibagi ne haba मकोइना पब्लिक रिफ्यू तौदना ओके याम क्लियर ओरे ओके मकोइना साउंड को पेन द बिदुगिदी विदिन द लास्ट 15 इयर्स अदगी होजिकी 100 बेडेड हॉस्पिटल साबसिसु लोइद्रे इंफ्रास्ट्रक्चर यावदे हबनी यस मकोइगी प्रोटेस्ट मसी तौद्रगदी संगाबा यादे हबदे याम जेन्युइन ओइबो पोटनी अदुबो खोइना लाक्सनी पोते पेन द भाइदुना अमरोम द थमकांदा अदुगुदी लास्ट लाक्सनी पोसे मकोगी पेन द बदुना मरोम ओरकांदा ngसागी मंगोंदा स्ट्राइक तौबा मागी चीफ मिनिस्टर की एंटोरास टीम दा अखोगी अटैक तौबा नत्र एम्बुश तौबसे मसी जस्टिफाइड ओइना लौरप यादैरा aina hajari bse embus ki wafam du nghaktang tham ki se habani public protest to aduni aina hajari se public is justified public protest to adugi potune aduna akoini yengado potse ngasai gi ukhul da asukkan irang honda na public protest ma la hali se masi kanano haibdu han tang yeng thok patsange haba maroina hujik tasingna अखोई गवर्नमेंट सिना असुकुइना पाइराबनिना खुल्दा सारिबा 50 बेडेड हॉस्पिटल से याम कुइरबनी मसी क्रिएट चले हाइबगी
पाव मैम अमा हामनख्रबने मसी क्वालिटी लेते हाइबगे हामनख्रबने मतमदुदा कईगिदमक्ता गवर्नमेंटना मतम चाना चंगजनदना मसी सोल्यूशन बिहौद्रिबनो ओके रिंकुर हाइबिरी यस मतम चाना तहुदे मोगी प्रजागे असाउबुसु अचुंबनी अदुगा डेमोक्रेटिक फॉर्म ऑफ प्रोटेस्ट नि boycott tauba natraga nungna akogi lambi da thingba khotpa yes question di laidi mangi ngasai gi pen da nungai taba sarkar na makoi gi aspiration khangdana lakhi myam dumadi loina yare adubu ngasai gi attack si tawrkanda whether chief minister bu phane yaw ge yaw yaroi to aduga not less than home minister masamak yawna satlimni security gi arrangement tawrimni area domination asam rifle amasung army ni tawna haiba attack se kamaina ohenkriba no habgi wafum dani yes rinku gi point very clear we have the prajana pen da ya da amasung makoi di yengba meeting du gi dong tadi moina sarpa pen da bai dumadi yaningi rinku ko haibini matang saida ina panjaning bse democratic form of protest se government se sina kya thawina logde se Sharmila 16 years chara heli ko kaisu thanabi dana chale amaromda oja singna लेप्तन हंगर स्ट्राइक तवे उबो उबीदे हंगर स्ट्राइक तवा फमगा प्रोटेस्ट तवा मयाम अमा उई करीम ताबिदे one day economic blockade torp matamda they took it very seriously likewise violent yaudaba protest di sarkar sina thausa de therefore bullet ki protest di effective oibani na tangai phadana lorki state ne lobra haijaning wa from di sajana su hanjan haibire numit sigi public uproar haitare ko masi nomai kapakti habdu hoi video evidence tabudi nomai makon tabudi yaure aduga public na nomai kapi ka habdu di ai motagi di public akogi some behind armed groups figure of suspicion se NSN I am the news am point to numit sida aduga madumaksu khoina hekta speculate to guslan gani maramdi akoi hana akoi inquiry si hana change hajari maramdi security na cordon to area mane NSN I am habasi hujuji peace talk to duna yam chang keno amaka India government gi prime minister gi level the wari sanar group mane moina ko peace talk to sabotage to na mistake macha ma torongani aise ai motri thajaba wale adu mo mistake to di moi deny torkani hairoga leidana siuma mayam se leibani na adai phau yong na khoina speculation tawrubu di huji yang ngan mali let the inquiry find out moira natabra habdu ojasano haining wa from di saigi sajana haibi ki home minister responsibility pugadra puroidra haibudune home minister gi ngasagi home minister gi responsibility se ma responsibility puri bune huji responsibility lawdana ma huji investigation taw hore ibni aduga moi mathang find out to dori bune tawrkan kadai da sogi ga security lapses leibra haiwan singbudo thira kanda if security lapses adagi di maduna marum orakanda thokibni hana kena taw taragadi ma masa si ai responsibility leire aduna ai keno tawrage ai resign tawrage haibagi stand do lor oi haingai su leite lor pusu hoji ki oina di findings to pangdri bokti yang nganmali resign tawbusu nganmali adu haibusu nganmali haibuduni ina haije okay yam ngai se rinku gi mod ki matung ina mor oina hoji ki akoi 7 days ki akoi proper investigation probe makak sathanabagi ADGP de sinakra pidongel da aduna haribasi lokanda mage asumbo fake mayam do musung fake and circumstances to sukso sudana tholani matamdu da yam clear cut oina haibungam gani habagi wakalon thambi matang soida break man lona bagi tanza lojake koi break ki matung da yam thuna hanjarke impact news ki manung hutna biang tadan lebi wari budi Diwali amasung ningol Chakobugi special discount pizari ITC Limited ki premium clothing brand Wills Lifestyle gi thangmaiban mesnam lekai opposite house ground labor store da Diwali amasung ningol Chakobugi special discount pizari nupa amasung nupi gi formal casual amadi evening party wear yauna makhu khuding makki fizol sing fangbigani ngasi maglengsin biraksi Wills Lifestyle store thangmaiban mesnam lekai opposite house ground ngasi maglengsin biro Diwali kumhai amadi ningol Chakobugi manguinana Ningol singna set chabada pakcharagadaba pijet laiting kaya Silaima Emporium singjamai chinga mangkha opposite oinam le ngasimak lengsin biro
The first urban cross hatchback, Datsun Ready Go with 800cc. Subnatagi lak anigalasing ni Punipan piba car asigi features singdi ground clearance 185mm, boot space 222 liters, power steering, mileage 25.17 km per liter, immobilizer. Book to bihoro gari asi ngasi mag showroom da laktuna leire. Test drive kidamak Lexin Birao Island Nissan near Standard Robert High Secondary School, Kanchipur, Imphal. Datsun Ready Go. ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ಶ್ರೀ ꯃꯅꯤ ꯀꯨꯃꯥꯔ ꯖ꯭ꯋꯦꯂꯔꯁ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯈꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯋꯥꯈꯜꯗꯣ ꯋꯥꯒꯅꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯖꯃꯤꯟꯅꯔꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ಶ್ರೀ ಮನಿ ಕುಮಾರ್ ಜ್ಯುವೆಲರ್ಸ್ ब्रेक के मतुंग मैम मुखन तराम औसरी हजिक से मुग लाक्सनी पोसी से हजिक दिंकुनदी मरुइना अखोगी हजिकती इंक्वायरी अमा चथरिबनिना इंक्वायरी दु लोरकांदा तसिंगबा मागे फैक्ट्स एंड सर्कमस्टेंसेस असुंबा मैम दो लोने थोलकनी थोलक मतुंगदा आइदर सि अखोगी डिप्यूटी चीफ मिनिस्टर नत्रगा होम मिनिस्टर गा खंगम सि रिजाइन तोबो तोदबाइदो मदुद लेपने हेना एप्रोप्रिएट ओइगने हेबो वाफम मथंबी सिगी मोतदि ngसाइगी आउटराइटली मसि रिजाइन मोरल ग्राउंड रिजाइन तोगने हेबो वाफम मले सि मखातन अमकरे हेबिनिंग सि मतंग in the past चतखरबा matam kaya sida asigumba thodok mayam thoe inquiry towe hai inquiry disu result khangba ngamdre ngasi pawba then an example ama pijaningi adudi for example train na accident toba matamda mi siba mi sokpa matamda oiriba minister aduna inquiry di constitute togadore but moral responsibility do mahakna lowraga a moral ground a to again haibasidi he tenders his resignation because masidi egi duty egi responsibility ni masida a fail oire haina man moral responsibility do low bangam gadabane adu inquiry ngai dun leiradi kari toba aduna edi adu rinku a kaya yaning de madudi he must tender his resignation, and whether the chief minister accepts or not, that is up to the chief minister again. And firstly, a hiding point amasule. For the last 15, 20 or many years, asida people ga attachment asi suplay later. Jingda ekoi chief minister or home minister or minister singzi masak sukhang khang deba. Mayam leiram gani even khungang dasu. Okay, sino nga sagi moral ground resign to habo dabi matauri ko. Ado siya hujisi ngarang dagi hona NSN amgi kadran phare. Ngasi su akhogi overground gi worker mari makak nagaram dagi ferry lane dagi fa ba hore. Masina dinga sagi hanta thokiba ukhulgi incident to thodu adugi matung inda sarkar se karum khara proactive role khara against NSN IMG matakta makoi lawba hore habagi ingit ma piren lawba yabra. Ai de adudi kaya bu hangde adudi AI to be very frank adugi matang da lowbani haibasu ai haibangam de adubu chat kharaba matam kaya sida sarkar na kari tawrage ngasi phawba kari tawrage aduna mi khara phabasi asing haktana te mamang da sumayam phai adu kari tawbra ekoi khangdre so the thing finally what I want to say is in haizaning badi people ga attachment leitaba election matamda project sing inaugurate to wachat pa adudi people will public pain de haba adugi 15 years 20 years mamang sida people ga sam na daba asi number 1 ni aduga number 2 da security lapses chap chana le haibasidi ekhoi na haibangami people ga attachment leiraba aduga security phajana thamaba adu oirabadi asigumba yamna unfortunate incidents sing ase it might not happen ama khatang haja hoge
Hujik hujik se koi khangi ceasefire NSN IM amadi government ga India government ga ceasefire tongnare framework agreement su leire aduga it's nearing completion aina Rajnath na su high krabani aina ngasai dagi investigation loiram matungda aina hanjan haijari base masi kagino everyone is pointing finger to the NSN IM thogdok se loinamak the NSN IM the finger point tawe tawbunina karigumba in case se makhoi gi tasena khud yawram magadi makhoi khud tasena yawram magadi it is the center who is to be blamed not the state government kaigin of the fact ground reality di loina mang khange kanana kai do ri ge do if in case ngasai gi moi sunga garam the public outcry am tawduna tawrum or magadi there is another thing aduna ni aina ngasai gi let the investigation be completed first. But law and order rests with the state government. Law and order does not rest with the center. So, center khaktang the blame to ba. State government has got a very, very big responsibility in regard to law and order. But in case of Manipur, Manipur di thokiba thodok ayambada center na namdana state na lokotpa thabuk singse thingi natragadi akhoi da kana tawe threaten tawe have say the evidence sakini. For example, last some few years back there were incident that kind of the Sandil da kana karigumba akhoi gi NSN cadre mayam phar ho ge adugi negotiate tawi tawdi haibagi thodok phagu leiribni madu center na interference torpagi neba Manipur se akhoi huji bok the state madari treatment the yenge simadi yam sathina so dum chumme masimak hai haduna su ngasai gi law and order se akhoi gi kanu gi wanate haijari bai wafam di investigation se in case ngasai gi akhoi finger point tor report to tholok pataragadi it is all right moi loina makko akhoi will stand together and fight together haibagi decision the law bokti ngai ba chumgadra haiba potni or if it is the public outcry only Otherwise, it's all right. Can do a public outcry to the government city. Mathang the electors yare na. Yare. I depend the public who pelan bangam the public put ning batungan bangam the Sakardo, a coina Manipuna one except Torga, Mathang the Muhalam Base, Halahalagadi, a koi Manipumsa, and say, fighting in Pang Manipumsana, Lobusudum yare. Finally, I want to add one word. Chief Minister, Home Minister, Yawa tour aduda adugumba thok pa yarabadi. What about the common man? Common man mayam the tho iba mayam asigima matang the investigation kaya chathare adudi karigi damak citizens sing protect to the bano. So again, the state government is responsible for our safety, for our security. Adu security asi common man the pi bangam darabadi. Government asi chat patabane. Ayam nungajai maroi na hataki matang sida asung sum dagi wafum mato kanda akoi even chief minister pauda secure oidre adu di common man di kari oigani amasung sing da practically no law and order amasung amarom da single lamdam gi praja singna Manipur ge lengak ta pen da kya amakak lei amasung haibal akoi gi pen da si sahi kya fumduna tholopo mayam dugi madugi full oibasui akoi gi unfolding of the events hataki thodo mathang tholibi mayam se aduna tasingna mang ta dun lei wafum madi sing the administration jawda ba amasung praja ge pen da masing yamba loina akogi law and order si tasingna state na control to bangam dabgi mami am kakso hantaki instant asina tai haba wafum si thamjraga ngasigi manu hunagi thromasta wakal ideas amasung oirib reality myam sing si make singna thambibugi damak Impal Times ke editor Rinku Khumuksam amasung Manipur Pradesh Trinamool Congress ki president se Kim Gangti anibo amukana thaga sa phungdok sani loina miyeng tabi bu punamutagi kanin nabiya thangisi